अहानबदा हौजिक फावगी मरोइबा पाउसिंग पिजरी मेदेगी थौरम मणिपुरदसु पाक सन्ना पांगथोकनख्रे मफौदामदा इंडियन नेवी ड्राइवर सिंह यावना हक्संग अहुम थीबगी थबक कन्न चथरी अमदी इंडो कुकी पॉलिटिकल डायलॉग की इंटरलोकेटर ओइरिबा मथुर ngasi कांगपोकपीदा लाकदौरी खुरुमजरी टाइम्स ऑफ मणिपुर की नुंगथिल की पाउ मियंग ताबेरी बसिंगबु विद्यापति मैंगलंबम ताराम ओक्चरी हौजिक पाउ संदोकना पिजरी Joint Administrative Council JSA of All Manipur Trade Unions Council AMTUK and MGO Manipur na sinduna ngasi Mede International Labor Day gi thauram pangthokre lup asigi babu parada laiba loisangda pangthokhiba thauram aduda Detopan Thengadi National Board for Workers Education and Development Ministry of Labor and Empowerment gi Director MN Salam Social Scientist Dr. R.K. Sanajawa Singha, Faculty Member, Department of Economics, Manipur University, Dr. Chinglen Maisnam, Professor, Department of Anthropology, Manipur University, Dr. M.S.C. Arun Amasung Secretary General, Joint Administrative Council of AMTUK and MGO Manipurna, Resource Person Singh Amadi President Member Singh Oina Saruk Yaki. मागी राइट की दम दी होग तोरीबा कुकी की दम ता राइट की होग तोरीबा मटी की दम ता राइट की होग तोरीबा नत्रके हिंदू की दम ता मुस्लिम की दम ता तौरिसे मसीना मी पुन बगी मोता मी हेड हेन डिवाइड तौरिसे मसी करी की नोस अदो ngasi me de नदी कम्युनिटी हाइबा धर्म की खेनबा अदगी मागी फुर की खेनबा मयाम सि लाथो कादा ngasi बाउ पढ़ाई होइसे करी की नो हाइसे मसी कोइ कुपनी हम थोए अदुना फुर की मणिपुरी फुर की इशू मैम से मांग लोई लेरमदिना मेदी दुमसिना नन इशू है अदुगा खाने द इशू एंडलेस ऑर्गेनिक इशू मैम से मांग द तलगा मदर ऑफ द इशू सिन ग्रे अदुने ने कोइ ngasi मीटिंग मैम तो यूनिफॉर्म मैम तो मणिपुर ऑर्गेनाइजेशन मसिंग खांगल थोड़े अदु पुनम सिलवर कांदा खंगदे द तौदु से हरगा ओना हनरी से मसि करी मोदा अकोई मायोन से चुमना कोई डायरेक्शन से पीबो ngamba अदुम मखल होजी मणिपुर मसि मांग रे District Legal Services Authority Imphal West Nasu Sinduna ngasi International Labor Day come training of paralegal volunteers on Nalsai scheme haiba thorum ama pangthoktuna Labor Day pangthokre Imphal gi Uripokta laiba District and Session Court Complex da pangthokhiba thorum aduda District Legal Services Authority Imphal West ki Thaupuba tongan ba miyoi kayana numit asiga mari lainana wafam kaya phongtoknakhi thorum aduda District Legal Services Authority Imphal West ki Secretary ke Nirojana haikhibada current situation de leiriba khoi unorganized maru and unorganized sector gi sigi matang sida khoi paralegal volunteers sing sida information piraga moi gi damakta moina kari to buya bage sarkar gi kari scheme lei adu sing do karmaina implement to buya gani karmaina moi da mating pang bi ya gani adu gi matang de information pina ba amasung training pina gi tawja Swachh Bharat Mission Urban ki makhada Nambol Municipal Council na Sinduna Mede ki thoram council ki meeting hall da ngasi pangthokre council ki chairperson CS Basanta Singha vice chairperson A Bemola Devi amasung councillor RK Ongbi Size Kunjesori Devi na thoram aduda mathang sitna chief guest president amasung guest of honor oina saruk yaki numit asiga mari lainana CS Basanta na hai Nambol Kaithal amadi municipal council ge mapham sing luna na leiba amadi thamba haibasi sanitary staff singi achauba thodang lauri amadi tauri maram aduna labor oiriba makhoibu ikai khumna ba haibasi tangai phadabani haiki amaromda lamdam asigi miyam dasu aphaba mari thamduna lu nanbagi matangda wakhal tahanbasu changi maram aduna aikhoi punna khusamna duna lu nanba lamdam ama ohenanaba thodang lawminasi haiki thoram aduda Nambol Municipal Council ke sanitary staff singbu khodol pot sing piduna ikai khumnabasu utki council asigi ward number 19 ge councillor sing amadi staff sing su thorum aduda saruk yaki
Socialist Students Union of Manipur SSUM nasu medegi thoram pangthokhi Manipur Dramatic Union MUY School Imphal da pangthokhi ba thoram aduda anauba mirol kauba Bengali amasung English da iba lairik amasu phongki Union asigi President Sorai Samyai Mamaitaina Tom TV da phongdorak pada SSUM na medegi thoram pangthokpagi achauba maramdi ngasigi khongzel yangba ahongba kaya lakliba malem asida sinmi singna khwaidagi achauba awabagi potlum puba section ama oiri haibasi miyamda khanghananabagi pandam dani mahakna hai sarkar pairiba amadi authorities singna sinmi singi semitlon gi phibam phagathananaba thaurang ama paikhatuna makhoigi imung manung singbu Samas asida hingbada mateng pangbiba mathau tai haiki Shinmi singi numit si lakpa sidai sida Manipur leiriba amadi mafam kya da leiriba sinmi sing sidai sida ikhoina afaba nungaiba yaifaba pausel du pizari loinana aikhoi sinmi sing dasu pungning wakhal hanthadabida ai cha sing ai laikai sing ayagi laikai sing mayam ga competition ngamnanabagi damak adugumba khongthang amaga loinana jet lepiu aikhoisu sinmi singi damak aikhoina angamba adugumba thaugai adu lawjage Handak chahigi oina pangthokhiba medegi thoram asi Uniting Workers for Social and Economic Advancement haiba hiramda pangthokpani Mapaudam Indian Navy ki driver Tarana Sabat team ama yauna SGRF amasung Manipur Fire Service ki personnel singna ngasisu Ukhrul district ki Manung Chanba Chadong village ki Mapaudam da hilupa ki thodok amada mangkhraba tourist ahum ki haksang makhata na thibagi thabak sathakre haujik phawgi oinadi nupa ani aduga nupi amagi haksang sing adu fangdri hairi panbayabadi haukhiba April ki kuni panda tourist sing tongba hi tarani thoi khanghodana lakpa akanba nonglei nungsit amana oiduna dam gi ising da lupkhibani thodok aduda miyoi mapan tek ta kaidana kanba ngamkhi adubu miyoi ahumdi lupkhibadagi ngasi phawba thiba khangdana leirakpani BRF ki adagi leiriba kano khogi state ki leiriba machineries aduga even in Arab ki khogi Arunachal Pradesh dagi kari dagi kaudana ado ngasi de layok phabamnai defense ministry ai appreciate naval gi we trying to divert trying to a specialist in the deep driving ado moi thungare ngarang ahing pung tara mathoi gaminit khara hen bada akhanaba plane amada Visakhapatnam dagi lakpani ado moi ngasai ayuk early morning dagi moi thiba hogre ado huji koina latest news huji sports sida ina moi la ambiba captain dona tambada some area khara da moi narrow down tore mafam manga gumba identify to kan mai camera lore the camera lo with suspect object khara moi uba fange ado subject chingna bodo ado mangna oiram ni haibedi natri suspect oibo object khara moi uno fange ado hairi si moi amo madu through camera satellite ada naval head office thar kanda confirm to kanda madu gi mafam du da sangada ba adu gi pawngai nari aduna ai shorna Sor khoram si khoi mya ado ngasi di soidana fangadra haibagi moi diving expert ngata ni makha moi machinery loina puro la even ising manung da pung ani makhai ahum hena satlaga thiba ya ba kullup pungam ba dugum expert sing ni adna mayam da gi awa da imung manung leigi da sing gi awa da khoi na sarga jari adu mayam punna state ki mayam punam isor khurmina si na mayam da apil tawni akoi life jacket kumbasu sarkar side gi su properly instruction pipi dawa hairiba si mayam sina akoi yam nungai da thokre adubu hojikdi akoi na kari hairuni akoi isorda patana to biduna sikraba hasan da chakraba su mai gi body di dead body di phangbirabadi imongi da akoi relief madu phanjagani tamda mayamna koi sembireba isor patana tawsi adaga tungda sikuma amuga thodaningai tamak aikoi sarkar na paibiriba hoji present government asu matik chabagi aikoi gi thorangdo madu paikhat bire hairaga sigi area da koi gi police outpost amasu thambiduna life jacket no kumba phajana system gi atopa lamdanda leibugumna adugumba phajana adu pibirabadi aikoi gi tungda thoragadariba amuga naharong sing kaya sida mulaga pikini haina thambikraba spot amanina madu kaya gumba sida thorakdona mayawna masi tamada koi government appeal tawjari
Indo Kuki political dialogue interlocutor Oiriba Abby Mathur ngasi Kangpokpi district lakadauri Hanigi Research and Analysis Wing Rogue Special Secretary Oiramba Mathurna Kongsat asida tongan Kuki Civil Society ki luchingba kaya ga mifam pangthoktun unagani hairi mahakna Kangpokpi da laiba Kuki National Front ki designated Ebenezer Peace Camp tasu chatkani haina su pau aduna hairi Smile Train India amasung Caesar Foundation na punya sinduna ngasi Smile Tours Rally ama Imphal da pangthokre rally adu Kangla Gate tagi lamthaki aduga thau ground da loisinki thoram adu da Smile Train India ki program manager Isani Biswa amasung Caesar Hospital ki managing director Dr. Palin Sarkyaki rally asi Smile Train India ki chahi kun mapung pharakpaga mari lainana amasung miyam da paksana awareness pina bagi pandam da pangthokpani hairi 5,000 among the 2,500 what tau khagadi 2,500 si loli be maram si khang da badagi adu si taw phati ha basu yauri natraga na lakhuk laksin da ngam da bagi natraga paisa nuksa gi aduna Smile Train sina magi operation gi leibagi hida langthagi adu da natana athapa dagi lakpadi khoina traveling expenses bawa support tawi aduna sigi ngasi gi rally sina piriwa awareness si hai ba Clip Liban Palace Masi free the operation to be are Satok Sing support Pangi Aduga Lona Hariba Nab Sing support of Viraga Akoi Caesar Hospital Pubirak Lagadi Bogi Lying Bagi Saruk Goina Queen responsibly Lauzani under the sponsorship of Smile Train India and Smile Train New York. We would want more people to read and see what this surgery, what cleft is all about, talk about it, make some noise, and also ensure that all the children are gifted with the right to smile that they truly deserve. So that was the rally. So we marked the celebrations with the rally in the morning. We would be continuing tomorrow again. There would be several other awareness activities that would be held in different parts of Imphal, and then there would be a culmination event also towards the end of the day. So yes, that was the beginning of Smile Torch in India from Imphal. Makata ba pau bizadring da break macha matang lozari. Yoga teacher jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquartered dagi tholok bacharol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pizagani job ki mafam na Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikhogi contact number 9810993987 email birlayogaolympic@yahoo.com Interview place Classic Hotel Imphal. Well, this is true. No matter where we're at and how busy we were, we may not get the time to spend a whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break ki matung da makata ba pau pizari hauzik mamangi maphodam gi pau adu hi ani amadi mi tarani thoi haigada badi masigi da makta midyang tabire ba punamak na ngak pigani makata ba pau da Meghalaya government na lisingani taramapan amadi lisingani kungi oiba samagra shiksha abhiyan gi makhada Union Ministry of Human Resources Development dagi lupa crore chanipan hena launa Chahi ki oiba plan amasung budget ama thaurang tauri hairi Samagra Shiksha Abhiyan haiba scheme asida center na sponsor tawba tongan ba scheme sing haibadi Sarva Shiksha Abhiyan SSA Rashtriya Madhyamik Shiksha Abhiyan Ramsa and Teachers Education punsinduna yauri
External Affairs Minister Sushma Swaraj na US ki Secretary of State Mike Pompeo ga haukiba thangzada mifam pangthoktuna unakre amadi maduda US administration na thamkiba May anigi deadline adugi matung tabada Iran dagi songdoktriba thau leibagi thabak makhatana yahanbinaba haikre. India Meteorological Department IMD na phongdokpagi matung ina Visakhapatnam gi nongpokta kilometer chatruk aduga Puri gi kha thangbada kilometer chanipan lapna lairiba handak April thada lakhiba cyclone Fani asi khwaidagi sakti leiba nonglei nungsitni hairi. Ngasi ayuk phongkiba pause singda kari kari maro iba pau yauribagi haibadu amuktang punna khangminasi. Lamjingba Times AR amadi NSN IM gi muknaba loisinanaba miyam gi khongchat chatkre. Unauthorized oiba hi sizinaba yaroi haiba yaninde. Chadong gi thodokta mangkiba sing phangba ngamdri. Indian Navy gi team thunglare. Isel Express Fungyar the church ama yauna yum kaya mai sakre. Local MLA na awaba taraba sing tengbangkre. Nefip ki mifam da man packing luching basing saruk yari. Awang nong puki yelong mising kalhona na bapun na thingna na bapirep lawgadawri. School may tharamba yaning da bapong dorakli. Sangay Express Lup kiba ahum pangdri. Permit yaw na nahi service tawa timkre. Haksang sing chinaba NDRF ki akhanaba team da natana Indian Navy ki akhanaba driver su thunglakre. Interlocutor mathur ok na ba sem sakre. Nupa ama sikhibadagi mahaki nupi police na lokhatkre. Silong da Sathariba Nafip ki mifam da man paki yauri. Sana Laibak Hi lakpadagi lukhiba mioi ahum thiba yengba lakba miyam hiang thang bor gumle. Kuchu khulai suna yauraba Indian Navy ki team ngasi Imphal da thunglaraba yai. AR amasung IM gi muknaba lepu haina sihai da khongchat chatkre. Naharol gi thodang Ramrai village da hi laksin ki bada lukhe mioi ahum gi haksang thinaba Indian Navy gi special team thunglare. Rahul Gandhi gi citizenship ki matang da MHA na numit 15 gi manung da paukhum pirak na ba notice issue tawkre. Court na rapist ama lupa lising kun manga gi fine ga konana chahini pan thabak subug jail da laina ba right ta kre. Ngauba rapist ni haiduna maral siba yaningde cherak pige hairabasu nakal anigi wari taraga pigadabani. Silong da pangthokhiba Nafif ki mifamna enigi isusin punna thengnamina na bawarep lawkre. Huyan Lan Pau BJP gi lengak amuk halaklabadi awang nongpokta sansa chaba yonba thinglakpa yana leire. Hidak managi potlam khwaidagi yamna sizinaba state singi manungda Manipur na ahum subada leiri. Sihai kuno da langa manaba phibam lakhananaba singanu haina miyamna wakat khongchat chatkre. Navy gi team Imphal da thunglare. Rep ki manalda gambi chahini pan thadok pikre. Pokna fam hi lakpada lukraba sing thinaba Navy team thunglare. AR amasung IM anigi marakta ungkhatna ramba loisinkre miyam gi khongchat chatkre. Men pek ki mihut mapan na Silong gi mifamda saruk yadona isu kya thenana ba phirep lomi nagadori. Nupi entrepreneurs singi workshop pangthokre. Irai Park hidak mana season na bada India gi oina Manipur na ahum subarang talairi. Manipur da hi season na bada ngakada bachana kangon sing lengak na lauk thokre. Awaba taraba sing da MLA na tengbang pikre. Pau amok hana pizari. May Day ge thoram Manipur da supak sana pangthok na kre. Mapaudam da Indian Navy gi driver sing yauna haksang ahum thibagi thabak kanna sathari. Amadi Indo-Kuki political dialogue ki interlocutor oiriba Abby Mathur ngasi Kangpokpi da lakadauri. Hauzeki Times of Manipur na pizza ba nungtil gi pau matang asta loisinjare ahenba pau ga loinana numidang pung mapal da muk phangbigani.